Prime Review presenting Scape from Alcatraz. Hariba moviesna aikhoid uning libasi America gi samudra mayai leiriba Alcatraz hariba yel asidagi Frank kauba nupa amaga atopa nupa aniga nathokuna chenkibagi asengba thokiba 1962 gi matama thokki wari amani. Escape from Alcatraz hariba moviesna horokpada Frank Moria saini khangnirba nupa asibu America gi samudra mayai leiriba Alcatraz hariba yel asida pudu laglami. Adubu America gi samudra mayai leiriba Alcatraz hariba yel asidagi ngasi fawbada miyoi kanamtana nanthokpa ngamkhidri. Adubu Frank Moria hariba nupa asinadi yel asidagi matau karamna nanthokani haiduna wakhan khanduna laglami. Frank na karigidamak yel asidagi nanthokuna chelegi haina khallibano haribasu mahagasi ngasidagina chai kya gi mamangda atopa yel kyadagi hanjina nanthokuna leramba miyoi ama oirami. Adubu yel asi leiriba atopa miyoi sing asinadi hairiba yel asidagi matau karamna nanthokani haibagi wakhandi amata khalamde. Asigi matungda Frank asibu yel asida jarokla matung asida maki masa asida kari yawbonu haiduna maham asi leiriba sipai singisina check toro matungda mahakna leiguduriba ka asida thilaklami. Nongalaba matungdong Frank na hairiba yel asida breakfast tauba tholokko matam asida limas saina khangnaba ahal oirba nupa amaga thengnarami. Matam asida mu litmas sairiba ahal oirba nupa asina usi mabu jokchaduna mahakna chariba chaumin kya amasu pijarami. Hairiba matam asida Frank na maki mamangda yamna fatraba wool haina khangnaba nupa amabu mangon janglaklami. Aduga musu wool hairiba nupa asina mi usittarduna Frank da khanaba horaklami. Aduga Frank nadi wool hairiba nupa asina tawribasi mai onsandavida limas hairiba ahal asiga wari sanadun lerami. Masigi matungda mu maham asi leiriba police amana mu Frank hairiba nupa asibu maham asi leiriba jail bu senariba wardel asiga manakta punu laklami. Adudagi mu wardel asina Frank da sumna hairaklami nangna maham asi laklabanina maham asidagi nanthokke haina khanganu. Adugi sumathakta maham asida aikoina fajan thamliba miyoi asi amata nanthokpa ngamde hairami. Hairiba matam asidi Frank na warden sijanaramba nail cutter amabu mahangna lon huralami. Adugi sumathakta mahangna sumna khalami hairiba nail cutter asi mahaki manaka leiba tarabadi maham asidagi nanthokpagi plan yaragani haina khalami. Asigi matungda Frank na mahaki kada halaklami. Matam asidang Frank na mahangna porakpa nail cutter asibu mahangna pagaduriba Bible hairiba lairik asigi manungda hapchalami. Ngahak ler matungdong Frank na irujaba lakpa matam asidi mahangna breakfast taw matam thengnakiba wool hairiba yamna fatraba nupa asina Frank asibu khanaba horaklami. Adudagi Frank na jamna sarduna wool hairiba nupa asibu maham asida adugi matak furami. Frank asigumba mawong asi maham asi leiriba miyoi sing asina ubada Frank hairiba nupa asi yamna thongna leiba nupa amani hainasu maham asi leiriba miyoi sing asina khalami. Frank na mu irujaba loiraga mahangna library amada laklami. Madugi sumathakta mahangna library sta toina lakmana maram oibana library sta leiramba English kauba nupa amaga thengnarami. Hairiba nupa asiju jail asida phathaba thabak tawrubagidamak phajanba oirami. Adude English nang Frank da sumna hairami ai asiju punchi chupa jail asida leigadorobani. Madugi sumathakta maham astagi nanthokton chen baibsu oithoklaroi asina maram oibana library da leiriba lyric sing asibu aina sinnaduna padun leiribani hairami. Amuksu English na Frank da sumna hairami aina khwaidagi pamjaba lyricti history hairiba lyric asini hairami. Masina maram oibana Frank asu English da sumna hairami aina pamjaba lyric su history hairiba lyric aduni hairami. Masigi matungda makhoi si marup amasu oikhirami. Mathangi numitang Frank na yel asida tholokko matam asida dog kaubu nupa ama thengnarami. Dog hairiba nupa asi lai jakpa jamna pamjaba nupa ama oirami. Adudagi mu dog hairiba nupa asina Frank da sumna hairami jail asida leiba miyoi khudingma asi kariguma thaba ama tawdaba tarabadi angoba ma oirakadurubani. Asina maram oibana ai asi maham asi lai yaktuna yel asida leiri haibasi isa itomda kaukthokjaribani hairami. Masig matungdang Frank na mahaki leifam asida halaklami. Hairiba matam asidi maham asida guard taba sifai amana amuk Frank manaka lakduna sumna hairami. Nangna yel asida leiba tarabadi upu kanglon chanbagi thabak taw madugi sumathakta nangna pung ama thabak subada aikoina 50 cell pigani hairami. Guard ki wahasi tabada amuk Frank asi yamna pakhatjarami magasi maham asidagi nanthokpagi matam amata fanglaro haina su khalami. Noma numina mamung yel asida leiriba miyoi sing asina maham asida koichat chatuna leiringi matam asida wool hairiba nupa asina amuk Frank asibu hatlagi haiduna kariguma posa ama pudu laklami. Adubu Frank marup dog na Frank da sumna hairami nangga maningda wool hairiba nupa asina nangbu hanabagi lakla hairami. Adudagi Frank na mu mahaki furit asibu lokthokpa sajanaduna wool na mangonda attack tawroliba sibu furit asibu sinaduna wool asibudi inthoklami. Asigi matungda mu makhoi si maham asida akan mawongda fight thongnarami
ꯃꯗꯨꯗꯒꯤ ꯃꯍꯥꯎ ꯑꯁꯤ ꯂꯩꯔꯤꯕ ꯒꯥꯔꯗ ꯑꯁꯤꯅ ꯐ꯭ꯔꯦꯡ ꯑꯃꯗꯤ ꯋꯨꯜꯅ ꯈꯠꯅꯔꯤꯕꯁꯤꯕꯨ ꯈꯥꯝꯇꯣꯛꯅꯕꯒꯤ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯋꯨꯜꯅꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕ ꯒꯥꯔꯗ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯖꯣꯠ ꯃꯆꯩ ꯑꯁꯤꯅ ꯒꯥꯔꯗ ꯑꯁꯤꯗ ꯂꯦꯜꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒꯥꯔꯗ ꯑꯁꯤ ꯁꯣꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯒꯥꯔꯗꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯋꯨꯜ ꯑꯃꯗꯤ ꯐ꯭ꯔꯦꯡ ꯑꯁꯤꯕꯨ ꯐꯥꯔꯗꯨꯅ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯗꯤ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯈꯪꯅꯕ ꯀꯥ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯐꯥꯖꯟꯒꯅꯤ ꯍꯥꯏꯅ ꯄꯨꯔꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯃꯤ ꯀꯅꯥꯝꯇ ꯆꯪꯕ ꯄꯥꯝꯗꯕ ꯃꯇꯣꯝꯅ ꯂꯩꯕ ꯀꯥ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯐ꯭ꯔꯦꯡꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕꯁꯤ ꯍꯞꯇꯥ ꯑꯅꯤꯒꯤ ꯈꯤꯇꯪ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯐ꯭ꯔꯦꯡꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯍꯞꯇꯥ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯃꯐꯝ ꯑꯁꯤ ꯊꯣꯛꯂꯒ ꯑꯩꯅ ꯃꯐꯝ ꯑꯁꯤꯒ ꯅꯥꯟꯊꯣꯛꯅꯕꯒꯤ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯒꯥꯔꯗꯁꯤꯡ ꯑꯁꯤꯅꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯐꯥꯖꯤꯜꯂꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅꯁꯨꯝ ꯃꯇꯝ ꯍꯧꯈꯤꯕꯅ ꯑꯃꯨꯛ ꯍꯞꯇꯥ ꯑꯅꯤꯒꯤ ꯃꯇꯝ ꯑꯁꯤ ꯌꯧꯔꯛꯂꯝꯃꯤ ꯍꯞꯇꯥ ꯑꯅꯤ ꯍꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯐ꯭ꯔꯦꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯤꯠꯃꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯎꯆꯤ ꯑꯁꯤꯗ ꯆꯦꯖꯦꯠ ꯑꯃꯗ ꯐ꯭ꯔꯦꯡ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯏꯗꯨꯅ ꯐ꯭ꯔꯦꯡꯒꯤ ꯃꯅꯥꯛꯇ ꯊꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯐ꯭ꯔꯦꯡꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯆꯥꯔꯂꯤ ꯍꯥꯏꯅ ꯈꯪꯅꯕ ꯅꯨꯄꯥ ꯑꯃꯁꯨ ꯃꯔꯨꯞ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯆꯥꯔꯂꯤꯅ ꯐ꯭ꯔꯦꯡꯅ ꯆꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕꯁꯤꯁꯨ ꯑꯩꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯨꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯆꯥꯔꯂꯤꯅ ꯐ꯭ꯔꯦꯡꯗ ꯆꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯌꯦꯜ ꯑꯁꯤꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯋꯥꯔꯗꯦꯟ ꯑꯁꯤꯅ ꯇꯨꯃꯤꯟꯅ ꯆꯠꯇꯨꯅ ꯌꯦꯜꯁꯤꯡ ꯑꯁꯤꯒꯤ ꯀꯥ ꯑꯁꯤꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯗꯣꯛꯀꯤ ꯀꯥ ꯑꯁꯤꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯃꯗꯤ ꯑꯇꯣꯞꯄ ꯐꯣꯇꯣ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯋꯥꯔꯗꯦꯟꯅ ꯃꯍꯥꯛꯀꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯁꯤ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯔꯗꯦꯟ ꯑꯁꯤꯅ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯁꯤꯄꯥꯏ ꯀꯌꯥꯕꯨ ꯊꯥꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯣꯇꯣꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯧꯊꯣꯛꯅꯕꯒꯤ ꯍꯥꯏꯔꯝꯃꯤ ꯁꯤꯄꯥꯏꯁꯤꯡ ꯑꯁꯤꯅ ꯗꯣꯛꯀꯤ ꯀꯥꯗ ꯂꯩꯔꯤꯕ ꯐꯣꯇꯣꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯄꯗ ꯗꯣꯛ ꯑꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯁꯤꯄꯥꯏꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛ ꯑꯩꯅ ꯅꯤꯖꯛꯆꯕ ꯐꯣꯇꯣꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯤꯄꯥꯏꯁꯤꯡ ꯑꯁꯤꯅꯗꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯕꯤꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯛꯅ ꯐ꯭ꯔꯦꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯤꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯐ꯭ꯔꯦꯡꯅꯗꯤ ꯗꯣꯛꯇ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯄꯨꯈꯤꯕ ꯇꯥꯔꯕꯁꯨ ꯅꯪ ꯀꯔꯤꯝꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯄꯨꯟꯁꯤ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤꯅ ꯄꯨꯟꯁꯤꯁꯤꯕꯨ ꯍꯤꯡꯅꯕꯒꯤꯗꯃꯛ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯐ꯭ꯔꯦꯡꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯗꯣꯛ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯗꯣꯛꯅ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯏ ꯌꯦꯛꯂꯔꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥ ꯈꯔꯕꯨꯗꯤ ꯀꯛꯊꯠꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯁꯤꯄꯥꯏ ꯈꯔꯅ ꯗꯣꯛꯀꯤ ꯈꯨꯠꯁꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯠꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥꯁꯤꯡ ꯑꯁꯤ ꯌꯦꯡꯅꯕꯒꯤꯗꯃꯛ ꯗꯣꯛꯇꯔ ꯈꯔꯕꯨ ꯊꯥꯔꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯃꯥꯏꯛ ꯑꯁꯤꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯐ꯭ꯔꯦꯡꯅꯗꯤ ꯃꯐꯝ ꯑꯁꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯐ꯭ꯔꯦꯡꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯐꯂꯥꯡ ꯃꯈꯥꯗ ꯍꯥꯞꯂꯤꯕ ꯚꯦꯟꯇꯤꯂꯦꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯈꯔꯝꯕꯤ ꯍꯥꯏꯔꯤꯕ ꯇꯤꯟ ꯑꯁꯤꯕꯨ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯐ꯭ꯔꯦꯡꯅ ꯑꯃꯨꯛ ꯚꯦꯟꯇꯤꯂꯦꯁꯟ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯆꯨꯝꯅ ꯈꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯚꯦꯟꯇꯤꯂꯦꯁꯟ ꯑꯁꯤꯕꯨ ꯑꯩꯅ ꯊꯨꯒꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯐ꯭ꯔꯦꯡꯒꯤ ꯃꯅꯥꯛꯇ ꯏꯪꯂꯤꯁ ꯂꯥꯛꯇꯨꯅ ꯐ꯭ꯔꯦꯡꯗ ꯆꯨꯝꯅ ꯍꯥꯏꯔꯝꯃꯤ ꯋꯥꯔꯗꯦꯟꯅ ꯀꯔꯤꯒꯤꯗꯃꯛ ꯗꯣꯛꯀꯤ ꯀꯥꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯋꯥꯔꯗꯦꯟ ꯃꯁꯥꯃꯛꯅ ꯗꯣꯛꯅ ꯆꯠꯄ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯄꯥꯝꯗꯕꯒꯤꯗꯃꯛ ꯄꯨꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯐ꯭ꯔꯦꯡꯅ ꯆꯥꯛꯆꯥꯕ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯌꯦꯜ ꯑꯁꯤꯗ ꯐꯥꯖꯅ ꯊꯝꯂꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯖꯣꯟ ꯑꯃꯗꯤ ꯀ꯭ꯂꯦꯔꯦꯟꯁꯀ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯗꯒꯤ ꯖꯣꯟꯅ ꯑꯃꯨꯛ ꯐ꯭ꯔꯦꯡꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯅꯪ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯤ ꯍꯥꯟꯅ ꯃꯃꯥꯡꯒꯤ ꯌꯦꯜ ꯑꯃꯗ ꯂꯩꯃꯤꯟꯅꯈꯤ ꯑꯃꯨꯛꯁꯨ ꯖꯣꯟ ꯑꯃꯗꯤ ꯀ꯭ꯂꯦꯔꯦꯟꯁꯅ ꯐ꯭ꯔꯦꯡꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯌꯦꯜ ꯑꯁꯤꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯅꯪꯁꯨ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯁꯨ ꯃꯈꯣꯏꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯦꯜ ꯑꯁꯤꯗꯤ ꯁꯃꯨꯗ꯭ꯔ ꯃꯌꯥꯏꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯏꯁꯤꯡ ꯉꯥꯛꯇꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯐ꯭ꯔꯦꯡꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯋꯥꯈꯜ ꯑꯃꯗꯤ ꯂꯥꯛꯂꯝꯃꯤ ꯖꯣꯟ ꯑꯃꯗꯤ ꯀ꯭ꯂꯦꯔꯦꯟꯁꯀꯤ ꯋꯥꯍꯩꯁꯤ ꯇꯥꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯃꯨꯛꯁꯨ ꯐ꯭ꯔꯦꯡꯅ ꯖꯣꯟ ꯑꯃꯗꯤ ꯀ꯭ꯂꯦꯔꯦꯟꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯌꯦꯜ ꯑꯁꯤꯗꯒꯤ ꯁꯣꯏꯅ ꯅꯥꯟꯊꯣꯛꯇꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯔꯦꯀꯣꯔꯗ ꯆꯟꯒꯅꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯐ꯭ꯔꯦꯡꯅ ꯃꯍꯥꯛꯅ ꯋꯥꯔꯗꯦꯟꯒꯤ ꯀꯥꯗꯒꯤ ꯍꯨꯔꯥꯜꯂꯛꯈꯤꯕ ꯅꯦꯜ ꯀꯇꯔ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯩꯔꯤꯕ ꯚꯦꯟꯇꯤꯂꯦꯁꯟꯕꯨ ꯈꯥꯖꯤꯜꯂꯤꯕ ꯁꯤꯃꯦꯟ ꯑꯁꯤꯕꯨ ꯃꯊꯪ ꯊꯨꯒꯥꯏꯕ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯗ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯤꯕ ꯅꯦꯜ ꯀꯇꯔ ꯑꯁꯤ ꯑꯃꯨꯛ ꯃꯍꯥꯛꯅ ꯄꯥꯔꯤꯕ ꯕꯥꯏꯕꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯠꯁꯤꯜꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯒꯥꯔꯗ ꯑꯁꯤꯅ ꯐ꯭ꯔꯦꯡꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯝꯇ ꯈꯪꯂꯝꯗꯦ ꯒꯥꯔꯗ ꯑꯁꯤꯅ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯐ꯭ꯔꯦꯡꯅ ꯃꯍꯥꯛꯀꯤ ꯅꯦꯜ ꯀꯇꯔ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯒ꯭ꯔꯤꯜ ꯑꯁꯤꯕꯨ ꯐꯥꯖꯅ ꯊꯝꯂꯤꯕ ꯁꯤꯃꯦꯟ ꯑꯁꯤꯕꯨ ꯃꯊꯪ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯪꯂꯤꯁꯅ ꯃꯈꯣꯏꯒꯤ ꯌꯦꯜ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯎꯅꯕ ꯂꯥꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯪꯂꯤꯁꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯎꯕꯗ ꯀꯞꯆꯔꯝꯃꯤ
Karigi mahan kapli buno haribasu masanupi da sumna harami isanupi nang asi yamna chawromle adubu nangna piklingai gi matam adudi aina mata khangogdra harami aduga atopa jaga abana rong Charlie na maki nupi ga wari sanarami matam asida maki nupi na Charlie da sumna harami aikhoi gi madu yamna kuina hingleroi tha amani leiba tarbadi soina siragani harami Charlie na maki nupi ga wari stabada wakhan jamna nungai traduna mahak mahom asida gi nathoklage haina maki wakhan khalami Mathangi ayutang Frank Timasina breakfast tauring mata masida Frank na Clarence amadi Joel da sumna harami Aikoi yela sidagi matau karamna nanthong ko drumna haribadi Aikoi kaada leriba ventilation adu thugaigadabani Akoi ni airline thugaibasu ngamgani karigi ngamlibuno haribasu maham asida leriba yela sidi samudragi ising nusi asina maram oibuna ventilation bu khatun thamliba cement sing adu amata fatre Aikoi na ventilation asu thugaiduna maham asidagi chakhigadabani harami Adubu Clarence nadi Frank no musum harami Aikoi yela sidagi nanthokpa tarbasu Palaba samudagi imayasiba aikoi matau karamna nanthokuna chakkadrubunu harami adu Frank nadi mu Clarence ta sum harami Clarence nang si yela sid leriba firon sabagi room da leriba natra nangna room adudagi numik khudingi firon amadi raincoat mache mache poro adugi smatakta cement kharo poro ai asi ichamchamba miyoi nati life jacket amadi life board pu saba ngami nangna poragliba posak singaduna aina aikoi na maham masteng nanthokna bagi life jacket amu board pu sagadrubin harami Frank gi wahas tar matung asidamu makhoi marina sumna hainarami hoi fare adudi nangna siliba plan asi aikoi puna tawminanduna Muhammad sting nanthokuna chalasi hainarami hairiba numit asigi numidang stang Frank na mahak kaada leriba ventilation gi cement sing asi thugaiba horami adugi sumtakta Frank na Charlie da sumna hairami Charlie aina Muhammad sida thabak tawribasi guard sing asi lakpa tarbadi khangba tare asina maram oibna Muhammad sida guard lakpa tarbadi nangna ingonda hairo hairami Masina maram oibna Charlie su guard lakpra haina yengdu lerami atopa ka asidang Frank na mahangna pariba nail cutter sina cement sing asibu mathang thugairaglami adubu mahangna pariba nail cutter si yamna pikpana maram oibna maki makhul asi soklami mathangge ayuktang makoina breakfast saring matam asidang Frank na maki marup sing asida asumna hairami aina pariba nail cutter du jamna pi masina maram oibna cement sing adu thugaibda yamna nungaite adagi mu jolam de Clarence na asumnu hairaglami Cement sing asi tugai haba tarbadi aikoi yamna chawba khulai ama darka oi harami hariba matamasang Frank na mahangna pariba samas asida ubada mahangna sumna khalami hariba samas asibu ainu furarma tarbadi cement sing adu tugai bada yaragani haina khanduna mahangna pariba samas asibu mahaki molba khum asida taiselami aduga musu mahangna Muhammad silaiba guard asida sumna harami nakoi nengonda piriba samas asi jamna mole samas asibu amukta sindo harami adudagi mu guard asina mu Frank hariba sibu yaraduna Rayang asi mahaki marup amaga loina namu samas sintokpa lalami makoina samas lawgudriba sifai sig manaka yaur matung asidamu sifai asida yorna wari kharabu sajinarami tanja asi khudong chaba sing Frank lawroduna mahangna poragliba samas samudi pikhaw amada hapchanduna atopa samas samung pudu laklami asig matung nang Frank na samas sasu paiduna mahaki kaada laklami madudeng Frank na mahaki ka asida mai kharabu thagatuna samas samadi paisa kharabu sogdonduna thang macha amu semlami Adudeng Frank na mahangna semli thang asi yamna chawbana maram oibna mahangna thugairiba ventilation khajaliba cement asibu yamna thuna thugairami hairiba matam asidi Muhammad sida guard aba lalami adubu Charlie sidi tumdu lerami masigum mayam asibu English na Muhammad sida leiriba guard asibu koksinaduna guard asibudi mahaki manaka thamlami tanja asi khudong chaba sing Charlie ne lawduna Frank sum hairami Muhammad sida guard lakle hairami asina maram oibna Frank na mahanga tawromba thabak sing asi loine toktuna Muhammad silaiba posai sing asina ventilation mu leiba yaga asibu khumjelami asina maram oibana guard asina Frank asu de phaba ngolamde amuksu Frank na maki wakanda sumna khalami Charlie da ina thabak khara tawnabagi haibasi mangonda thabak asi fajana tawba ngamdre haina mahangna khalami numit kharigi leiriga mu Frank na maki thang masa asibu sinaduna mu green mu fajana thamliba cement sing se loine thugaiba ngamlami hairiba matam asitang Frank na urami Green asidi cement thugaiba tarbasu green asida jol ama amuk cement asiga fajanu lerami masina maram oibnong Frank na asumna khalami hairiba jot asibu kaktanabagi atopu khulai amasu darka oire haina khalami asig matungda Frank amadi John gi tim asina yel asidagi tholok matam asida makoina thugairiba cement sing asibudi makoi pikhawdagi loina lemaida tahalami masig matungdong Frank na upu kangdon chalinga matam asida mahangna ventilation gi green adubu kaktanabagi posa amasu mahaki pikhawdro salami adugi simathakta mahangna Muhammad sida thokpa tarabadi police sing asina makoina pariba metal detector si sinaduna
aina poragli posa asi faragani haiduna atopa jot amasu mahangna pudu laklami asig matungda frengna maki thabak suba masitegi tholok matam asida Muhammad si leiriba guard sing asinu mo makoi masa si check toromi hariba matam asidi guard asina freng masa asida check to matam asida freng masa da jot mache mu jawre haiduna meten details asina sound khorlami adu freng nadi extra ma porakhiba jot mache asibu police asida pirami tasengde freng nadi maki khungup asig makhada jot asiu pudun lakoirami asig matungda freng na mo maki room masri jaro matung asitadi mahangna poraliba jot mache asina maki kada leriba green asibudi lakhoklami adudagi freng na mo aho makul asida jengthok matam asitadi isingi pipe kaya amasu lerami madugi smatakta freng na sumna khalami aina Muhammad stegi nathok kaya ne khanba tarbadi atopa thabak kaya amasu tauba tai haiduna mahangna sajinaba migi makok kaya amasu semnabagi damak toromi adugi smatakta jona makoina semliba makok asida sam kaya mo hapnabagi sam kapham kaya dagi sam kaya amasu porolami amuksu charlina rang kaya amasu freng da pirami rang sangnabagi damak amuksu freng na makoi ki sajanaba makok asi semnabagi damak maki marup English ki library asidagi amanba lairik kaya amasu poraklami adudagi freng na mo mahaki ka asi jarol matung asida mahana porakhiba lairik machet amadi phalang dagi kenba cement kaya asigalonena mi makok busaba horami amuksu freng na charlie na mangonda pirakhiba rang kaya asina mi makok asibu mi manabagi damak rang kaya ama sanglami amuksu freng na atopa plan amasu torami Muhammad sida green asi mahanga thugai khrabani na mahana karigumba Muhammad sida ki thokiba tarabadi Muhammad si leiba guard sing asina phalang asi leiba green asi di kai de haina khannabagi damak mahangna sajanaba green kaya amasu sarami noma numidang freng na mahangna sakhiba sajanaba mi gumako asibu maki phabung asida hapchanduna tumhanba sarami adugi smatakta mahangna Muhammad si tholaktuna mahangna sajanaba green asibudi mahangna thugakhiba green asida haplami asing matungda freng na paiba sida sum lakko matam asidi maki mamangda yamna wang maham amada thong amasu lerami adudagi freng na chongkhatuna thong asibu thugai gaina tabu matam asidi mahangna thong asidadi chongkhapang ngamde nakal amromdana mo guard sing asina maham asi tumliba mu sing si yengba lakko matam asida freng gi ka asi jaroglami adubu freng gi phamunga thamliba sidi sajanaba mako asi orami adubu hairi matam asidi guard asina mok sajanaba mako asidi freng asi tumlibne haina khalami nongala matungda mo makhoi gi team asina breakfast tawring matam asida freng na mo jolamadi clearance ta sumna harami aina ngarang chalubada Muhammadu da atopa jali gi thong amasu leirami harami adudagi jolamadi clearance na su freng sumna harami aikhoina su Muhammad stegi nanthona bagi damak aikhoina sajanaba makok kya amasu saba loira harami amuksu makhoina sumna hainarami aikhoina Muhammad stegi yamathuna nanthoktuna chalasi harami hairiba numit asigi numidang asida mu jolamadi clearance na makhoina thugai green asida ki tholaktuna mu freng lakhi Muhammad si laklami adudagi makhoini na makhut puting thoktuna mathak chokharpa matam asidadi freng chokharpa ngamkhidaba thong adu makhoina chokharpa ngamlami amuksu makhoi masimuna ani sina sumna hainarami hairiba thong asi aikhoina soina thugaiba ngamgani adubu thong asi thugainabagi damak yamna special oiba tulama darka oi harami mathangi numita mu makhoina music class amada lakang matam asida makhoigi mamangda yadaba fail amabu charlin urami asina maram oibirong charlin sumna khalami hairiba fan asi aikhoina puba tarabadi aikhoina thugai ji hairiba thong adubu thugaiba ngamgani harami asig matungda makhoigi team asina mu late masta Muhammad si leiriba fan asibu aikhoina pujarga haiduna charlin mahaki guitar khongnabagi box asida hapchanduna atheka fan asibudi pudu laklami asig matungda makhoigi lefam asi jorko matam asdadi freng na mu ateka fan asibu lokthokuna makhoina thong adubu kakthanabagi damak semlami asig matungda makhoi ahum na mu thong asibu thugainabagi damak laklami makhoina Muhammad si jor matung asida mu Muhammad si leiriba thong asibu makhoina poragli fan asina thong asibu de loina thugairami makhoina thong asi thugaiba loir matung asida mu makhoigi yel asida film amu kaptuna makhoi sing si jenglami amuksu charlie gi team asina makhoina sumna hainarami aikhoina lakliba ningthokaba numit asida aikhoina Muhammad stegi soidana nanthokuna chatlasi harami asumna sum matam hawkhibana mu makhoina chatpagi numit asi joroglami numit asiga egosida makhoina breakfast charing matam asida frengna leiamu puthoktuna dokta pirami adubu lei piriba si Muhammad si leiba warden se urami adudagi warden asina mu yamna sawrduna makhoi meangi marak changthalaktuna lei asib nei khaituna sum hairami nekhoina Muhammad stegi nanthokuna chatkya basi oitholo hairami adubu hairiba matam asidi litmasna warden tawribasi ubada yamna sawrduna warden asu furaga haina tawrami asina maram oibana mu late bars asi Muhammad sida heart attack tawduna makti sikhirami
ngahak ler matung damu warden asina sipai kharo portuna Frank ka asi laklami ma ki ka asi da kari leibnu haina adubu sipai sing ne thiba tarbasu Frank ka asi de karim da phanglamde adugi warden asina yamna sorduna Frank amade Charlie makhoi ni ka asi onthong narambagi harami masina maram moibna makhoi ni ka asi onthong narami nakal amurom danu Frank khana khiba wul haribu nupa asisu ma ka phajan leriba ka adu de thadok lalami amuksu wulna Frank asu halagaina lakko matam study Mahamasida Frank maru English laktuna wullasubudi farami masing matungda Frank ti masinamu chak saring matamasida makhoi singasina sumna hainarami ngasig numidang ngasi aikoina green adubu thugaiduna thokla matung aduda aikoina pipe lebe Muhammadu thengnasi harami adubu hairi matamastadi numit asig numidang asida Charlie asidi Muhammadstagi matau karamna nathokutuna chakkadurun haiduna yamna pakhatunu lerami amuk sumangna sumna khalami aina Muhammadstagi nathokutuna chatlaroi haina khalami adubu nakal amarom danamong John Clarence amadi Frank makhoi hom asidi Muhammadstagi nathokutuna lakpa horami adubu Frank team asidi Muhammadstagi nathokutuna yelasig mathakta lakko matam astadi search light kyamna kablaglammi adubu makhoi nadi search light kablagliba asidagi marum lumduna makhoi Muhammadstagi chakhirami nakal amarom danam Charles wakhan jamna nungai tarduna marks Muhammadstagi natholaga haiduna grid lesu hangdoktuna tholala matung asida aipsing asigi marakta laktuna mahangna mathakta chongkhar kaina tawung matamastadi makti matomda oibanina chongkhapra ngamlamde masina maram oibana mahakti Muhammadstagi nathokta chatpa ngamkhide nakal amaromdana Frank ti masina musum chendun laktuna jelasibu khajaliba phalang sing manakta jorglami adugi simathakta makhoi ahumna sumna hainarami nakanda police singu leibra jengu ekhoi Muhammadstagi chakharsi haiduna makhoina Muhammadsida khajanun leiba jaligi phalang asibu lanthokutuna lambi amada laklami asing matungda makhoina kana chalaktuna samudra sing mapan jorglami hariba matamastadi makhoina porakhiba live board kaya asibu makhoigi machindagi nuksis kya wa hanjanduna makhoina Muhammadstagi nathoknabagi ising asida kumthadun lakpa horami nongala matungda mu gar sing asina yelasida check tawba lakha matamastadi Frank asi tumdu lerami madugi smathakta gar asina Frank asibu hojukpau tumlibasi karigino haiduna maki ka asi changjanduna mai asibu thalami masig matungda gar asina Frank asibu hokdokku matamastadi Frank asidi Muhammadstagi leramde Magna sakhiba asaba mi mako asi oirami masina maram oibana gar asina asumna khalami Muhammadsida aikoina faran thamliba miyoi sing asi amata nathokpa ngamdabani adubu mahagna matau karam nanthokibuna haiduna John amadi Clarence kadasu jengbu matam asidadi makhoi sing asidu Muhammadsida makok kyawa thamlamduna chenkhiba oirami masina maram oibana makhoigi jel asidagi miyoi ahombu nanthoktuna chenkhra haiduna gar sing asina makhoigi jel asida lauthoraklami masig matungda Muhammadsida leriba sipai sing asina jahasta natana helicopter sinaduna nanthokkiba makhoi ahomsu thirami adubu makhoinadi nanthokkiba Frank ti masibudi phanglamde adudagi mu Muhammadsida leriba police samana mu warden asida sumna hairami makhoi ahom madu samudra du luptuna siramlagani hairami adubu warden asinadi pakhom asumna pirami makhoi ahom madu siramloi Muhammadsida soina nanthokutuna chalamlagani hairami amuksu mahangna sumna hairami aikoina leriba Alcatraz hariba yel asidagi ngasi phawbada kanamtana nanthokidri adubu Frank ti masri nathokutuna chakhiribasi warden aigidi Muhammadsida ijat loina loiba tare haiduna mahangna police asida sumna hairami makhoi ahom asi isingda luptuna sikra haiduna announce taw haiduna makhoi ahom asi isingda luptuna sikra na announce tawrami madugi simathakta makhoina chai ahom supna helicopter amadi jahaz kya basinaduna thiba matam asidadi Frank teamgi asi bhakchang asi amada phanglamde masina maram obanung warden asina police sing asida sumna hairami makhoi ahomgi asi bhakchang adu akoina phangdrabanina makhoi ahom asi Muhammadsida nanthokra habsi akoina confirm oire hairami sinasi ulaga movie asiga aroba oikhirami hariba wari asi karare thokibunu haribadi America gi samudra mayada leriba Alcatraz hariba jail adudagi Frank amadi atopa miyo aniduga nanthokibagi warini adugi simathakta Frank hariba nupa asi 1960 gi matam aduda Alcatraz hariba jail atu porakhi adubu mahagna chahi ani chupna jail asida nanthoknabagi plan toro matung aduda 1962 asida nanthoktuna chakhi mayamna movie sibu nungai biraba tarabadi channel asibu sungchoi shodna subscribe tawbiramu